morning everyone. ꯑꯩ ꯈꯣꯡꯗꯣ ꯅꯥꯕꯗꯣ ꯈꯒꯗꯤ ꯐꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯦꯟꯕꯃꯛꯇꯤ ꯌꯦꯡꯒꯦ ꯈꯒꯗꯤ ꯐꯔꯦ ꯄꯨꯡꯕ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯦꯟꯁꯤꯟ ꯈꯣꯠꯆꯜꯂꯒ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯋꯥꯛꯀꯤꯡꯇ ꯑꯣꯏꯔꯁꯨ ꯔꯟꯅꯤꯡ ꯇꯧꯗ꯭ꯔꯁꯨ ꯍꯥꯏꯇꯥꯔꯦ ꯋꯥꯛꯀꯤꯡ ꯑꯣꯏꯔꯁꯨ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯆꯔꯛꯏꯅꯤ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯈꯣꯡꯗ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯁꯤꯅ ꯈꯔ ꯐꯅꯤ ꯆꯦꯟꯁꯤꯟꯕꯃꯛ ꯆꯦꯟꯁꯤꯟꯗ꯭ꯔꯒꯁꯨ ꯈꯔ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯗꯅ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯑꯍꯤꯡꯁꯤꯁꯨ ꯍꯧꯈꯤ ꯈꯪꯍꯧꯗꯔꯦ ꯏꯀꯥꯏꯊꯤꯕꯤ ꯅꯪꯅ ꯅꯣꯛꯂꯛꯄꯗꯨ ꯉꯥꯏꯔꯤꯉꯩ ꯍꯥꯏꯐꯝ ꯇꯝꯐꯝ ꯈꯪꯗꯅ ꯂꯦꯡꯂꯩꯔꯤꯕꯤ ꯑꯍꯤꯡꯁꯤꯁꯨ ꯍꯧꯈꯤ ꯈꯪꯍꯧꯗꯔꯦ ꯑꯣ ꯃꯥꯂꯪꯅ ꯄꯨꯔꯛꯈꯤ ꯅꯨꯡꯁꯤꯒꯤ ꯂꯩꯅꯝꯅꯤ ꯂꯩꯅꯝꯗꯨꯗ ꯉꯥꯎꯖꯕ ꯈꯣꯏꯅꯤ ꯌꯦꯡꯈꯤꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯒꯤ ꯂꯩꯅꯝꯗ ꯌꯦꯡꯈꯤꯅꯤ ꯀꯨꯞꯇꯅ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯉꯁꯤꯒꯤ ꯋꯦꯗꯔ ꯑꯁ꯭ꯋꯥꯏꯁꯦ ꯅꯣꯡꯂꯤ ꯁꯥꯔꯤ ꯇꯧꯏ ꯅꯣꯡ ꯃꯃꯥꯡꯁꯦ ꯅꯣꯡꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ सी हमारी कहानी आसमां को जमीन ये जरूरी नहीं जाने सच्चा वही जिसको मिलती नहीं मंजिल मंजिल रंग थे नूर था जब करीब तू था एक जन्नत सा था ये जहां वक्त की रेत पे कुछ मेरे नाम सा लिख कुछ लिख के सोर गया तू कहाँ हमारी अधूरी कहानी हमारी अधूरी कहानी हमारी अधूरी कहानी हमारी अधूरी कहानी
ꯂꯣꯏꯅ ꯈꯣꯡꯎꯞ ꯀꯩꯀꯩꯗꯤ ꯇꯣꯡꯉ ꯂꯥꯛꯑꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯆꯦꯟꯕꯃꯛꯇꯤ ꯆꯦꯟꯖꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯅꯥꯕꯗꯨ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯋꯥꯛꯀꯤꯡ ꯑꯣꯏꯔꯁꯨ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯁꯨꯝ ꯆꯠꯄ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯁꯤ ꯐꯩ ꯍꯥꯏꯗꯅ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ ꯑꯦꯟ ꯋꯦꯜꯀꯝ ꯑꯦꯚ꯭ꯔꯤꯋꯥꯟ. Hi everyone. Good morning. Good morning. ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯅꯨꯡꯁꯤꯕ ꯂꯥꯟꯕꯤ ꯅꯪꯕꯨ ꯎꯔꯨꯔꯒ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯔ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯁꯤ ꯀꯥꯎꯍꯟꯕꯤꯅꯨ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯀꯥꯏꯅꯗ꯭ꯔꯤꯐꯥꯎ ꯀꯥꯎꯍꯟꯕꯤꯅꯨ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯀꯥꯏꯅꯗ꯭ꯔꯤꯐꯥꯎ ꯏꯁꯤꯡ ꯌꯥꯝ ꯇꯨꯡꯉ ꯂꯩꯅꯤ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯆꯥꯃꯗꯒꯤ ꯍꯦꯟꯕꯤꯅꯤ ꯀꯥꯏꯗ ꯏꯁꯤꯡꯅꯣ ꯈꯪꯗꯦ ꯏꯁꯤꯡ ꯂꯩ ꯊꯔꯣꯏꯒ ꯇꯥꯔꯝꯗꯣꯏꯖꯥꯠꯂꯥ ꯈꯪꯗꯦ ꯏꯪ ꯆꯤꯛꯂꯕ ꯃꯥꯂꯪ ꯇꯥꯡꯅ ꯄꯣꯛꯂꯤꯕ ꯃꯤꯑꯣꯏꯕ ꯄꯣꯛꯁꯦ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯅꯤ ꯁꯂꯥꯝ ꯑꯦꯒ꯭ꯔꯣ ꯄ꯭ꯔꯣꯁꯦꯁꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯁ꯭ꯋꯥꯏꯐꯥꯎꯇꯪ ꯆꯠꯆꯒꯦ ꯂꯦꯛꯍꯜꯂꯒꯦ ꯁꯥꯡꯅ ꯆꯠꯂꯔꯣꯏꯒꯦ ꯉꯁꯤꯗꯤ ꯅꯥꯔꯤꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯖꯟꯒꯤꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯟꯅꯦꯜꯁꯦ ꯁꯤꯗꯩꯁꯤꯗ ꯑꯣꯗꯤꯑꯣ ꯀꯩꯀꯥ ꯑꯣꯗꯤꯑꯣ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯏꯁꯇꯣꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯁꯦꯔꯤꯌꯦꯜ ꯈꯔ ꯊꯥꯒꯠꯆꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯏꯁꯇꯨꯗꯤꯑꯣ ꯁꯥꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯩꯀꯥ ꯁꯨꯝ ꯈꯔ
ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯑꯩꯒꯤꯁꯤꯗ ꯑꯣꯏꯔꯁꯨ ꯁꯨꯝ ꯏꯟꯇꯔꯚꯤꯌꯨꯒ ꯂꯧꯕ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤ ꯃꯔꯝꯗꯨꯅꯁꯨ ꯇꯧꯔꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯛ ꯅꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯂꯩꯈ꯭ꯔꯕ ꯃꯁꯛ ꯅꯥꯏꯕꯁꯤꯡ ꯑꯩꯈꯣꯏ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯧꯔꯛꯑꯒ ꯁꯨꯝ ꯏꯟꯇꯔꯚꯤꯌꯨ ꯑꯗꯒꯤ ꯑꯣꯗꯤꯑꯣ ꯂꯤꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯣꯗꯤꯑꯣ ꯄ꯭ꯂꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯃ ꯅꯪꯕꯨꯅꯦ ꯇꯥꯕꯔꯣ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯣ ꯀꯩꯗꯧꯒꯦ ꯃꯤꯅ ꯍꯥꯏꯁꯦ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯤꯅ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ Good morning. 15 minutes complete ꯑꯣꯏꯔꯒ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯨꯔꯒ ꯆꯦꯟꯕꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ 15 minutes complete only. Duration is 15 minutes only. Ngasiso Good morning, everyone. Good morning. Here we go. Good morning. Live lapiba thagachari. Ngarang aise live pudi thajagibani kaino tawdana tum he hawlapokse net yadaba naadana tawbadagi ai dumaina mayamda ꯆꯦꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯉꯔꯥꯡ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯃꯔꯝꯗꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯗ ꯂꯦꯞꯄꯗꯣ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯗ ꯃꯔꯝꯗꯣ ꯑꯃꯁꯨꯡ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯅ ꯑꯩ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯈꯒ ꯐꯔꯦ ꯑꯩ ꯉꯁꯤ ꯋꯥꯛꯀꯤꯡꯇꯪ ꯑꯣꯏꯔꯁꯨ ꯔꯟꯅꯤꯡ ꯌꯥꯎꯗꯕꯤꯗ ꯍꯥꯏꯇꯥꯔꯦ
ꯋꯥꯛꯀꯤꯡ ꯇꯧꯔꯁꯨ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤ ꯋꯥꯛꯀꯤꯡ ꯇꯧꯔꯁꯨ ꯆꯠꯂꯒ ꯁꯨꯝ ꯂꯦꯞꯄꯗꯤ ꯌꯥꯗꯦ ꯈꯣꯡꯅ ꯆꯠꯄꯗꯪ ꯑꯣꯏꯔꯁꯨ ꯆꯠꯀꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯆꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯀꯥ ꯂꯥꯛꯄꯤꯕ ꯑꯐꯕ ꯑꯩꯕꯨ ꯑꯣꯏꯃꯤꯟꯅꯁꯦ ꯔꯦꯕꯤꯀꯥ ꯆꯥꯛ ꯊꯣꯡꯕꯤꯔꯕ꯭ꯔꯥ ꯐꯤ ꯁꯥꯏ ꯑꯣ ꯆꯥꯛ ꯊꯣꯡꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯑꯗꯨꯝ ꯉꯜꯂꯤꯕ꯭ꯔꯥꯅ ꯈꯟꯖꯩ ꯉꯟꯅ ꯉꯟꯅ ꯊꯣꯡꯕ ꯑꯗꯨꯝ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯗꯨꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯁꯦ ꯂꯦꯡ-ꯂꯦꯡ ꯐꯤ ꯁꯥꯀꯥꯟꯗ ꯏꯁꯩ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯁꯤ ꯌꯥꯝ ꯇꯥꯟꯅꯩ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯃꯇꯦꯛ ꯑꯃ ꯏꯁꯩꯁꯦ ꯁꯛꯆꯔꯒꯦ ꯍꯩꯕꯩ ꯅꯠꯇꯦꯀꯣ ꯁꯨꯝ ꯐꯤ ꯁꯥꯔꯀꯥꯟꯗ ꯏꯁꯩꯒꯨꯝꯕ ꯋꯥꯔꯤꯒꯨꯝꯕ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯅꯣꯡꯁꯨ ꯆꯨꯗꯅ ꯁꯥꯏꯖꯤꯟꯗ ꯆꯣꯠꯂꯦ ꯃꯩꯈꯨ ꯈꯨꯗꯕ ꯃꯩꯅ ꯑꯣꯝꯂꯦ ꯃꯈꯣꯜ ꯊꯣꯛꯇꯅ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯆꯠꯂꯒꯦꯔ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯔ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯕꯨꯠꯀꯤ ꯏꯁꯩꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯤꯄꯥꯏ ꯊꯣꯛꯄ ꯉꯝꯗꯦ ꯏꯁꯧ ꯇꯧꯔꯦ ꯏꯔꯥꯡꯁꯤꯟꯈ꯭ꯔꯦꯗ ꯃꯁꯤꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯖꯔꯨꯕ ꯃꯤꯅ ꯉꯥꯎꯔꯦ ꯁꯣꯟꯅꯔꯕ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕ ꯅꯪꯅ ꯅꯣꯛꯄꯗ ꯗꯥꯛꯐꯝ ꯂꯩꯔꯦ ꯅꯪꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯂꯦ ꯂꯣꯠꯂꯒꯦꯔ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯂꯣꯠꯂꯒꯦꯔ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯅꯨꯡꯒꯥꯏꯔꯛꯇ ꯍꯧꯔꯤ ꯅꯨꯡ ꯑꯣꯜꯂꯦ ꯂꯩꯁꯦ ꯂꯩꯅꯝ ꯆꯦꯟꯗꯕꯤꯒꯨꯝ ꯂꯩꯀꯪꯂꯥꯒꯤ ꯑꯇꯤꯌꯥ ꯃꯌꯥꯝ ꯀꯪꯂꯤꯉꯩ ꯀꯩꯗꯧꯉꯩꯅꯣ ꯅꯣꯡꯖꯨ
ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯉꯁꯤꯗꯤ ꯀꯣꯃꯦꯟꯁꯦ ꯔꯦꯕꯤꯀꯥ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯦꯜꯂꯤ ꯅꯪꯅ ꯍꯦꯜꯂꯤ ꯍꯣ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯈꯛꯇꯪ ꯃꯥꯅ ꯊꯥꯒꯠꯆꯕ ꯏꯁꯩ ꯑꯃ ꯁꯛꯆꯒꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯈꯪꯅꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯁꯩꯊꯥꯕ ꯏꯁꯩꯅꯤ ꯂꯩꯇꯦ ꯀꯅꯥ ꯂꯩꯇꯦ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒ ꯆꯥꯡꯗꯝꯅꯤꯉꯥꯏ ꯊꯦꯡꯅꯈꯤ ꯈꯪꯍꯧꯗ ꯊꯦꯡꯅꯕꯅ ꯑꯣꯏꯍꯟꯈꯤ ꯈꯜꯂꯟꯈꯤ ꯂꯦꯡꯗ꯭ꯔꯕꯅꯤ ꯄꯨꯟꯁꯤꯒꯤ ꯍꯦꯜꯂꯤ ꯅꯪꯅ ꯍꯦꯜꯂꯤ ꯍꯣ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯁꯤꯠꯂꯤꯕꯁꯦ ꯋꯥꯏꯔꯦꯟꯒꯤ ꯑꯅꯧꯕ ꯃꯥꯂꯥ ꯅꯠꯇꯦ ꯅꯪꯕꯨ ꯍꯨꯝꯈꯤꯅꯕ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯔꯦꯕꯦꯀꯥꯒꯤ ꯁꯨꯝ ꯐꯤ ꯁꯥꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯏꯁꯩ ꯉꯥꯛꯇꯪ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯊꯣꯛꯂꯕꯁꯨ ꯃꯤꯔꯥꯒꯤ ꯃꯤꯡꯂꯕ ꯊꯥꯖꯅ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯅꯕ ꯏꯪꯂꯕ ꯃꯉꯥꯜꯂꯛꯇ ꯄꯨꯔꯛꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯎꯍꯜꯂꯤ ꯑꯩꯕꯨ ꯇꯠꯇꯅ ꯍꯦꯜꯂꯤ ꯅꯪꯅ ꯍꯦꯜꯂꯤ ꯍꯣ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯍꯣꯏ ꯗꯥꯅꯥꯎ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯅꯦ ꯑꯩ ꯍꯟꯖꯔꯛꯑꯦ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯅꯦ ꯍꯟꯖꯔꯦ ꯇꯨ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯏꯁꯩ ꯉꯥꯏꯍꯥꯛ ꯁꯛꯀꯦꯅ ꯑꯗꯨꯒꯤ ꯇꯧꯖꯔꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯗꯥꯅꯥꯎ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯌꯩꯔꯤꯕꯁꯦ ꯀꯥꯂꯦꯟꯒꯤ ꯑꯀꯟꯕ ꯅꯨꯡꯁꯥꯅ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯊꯦꯛꯅꯕ ꯁꯥꯔꯕ ꯃꯩꯁꯥꯂꯛꯇ ꯎꯍꯟꯈꯤ ꯅꯪꯒꯤ ꯐꯖꯔ ꯊꯥꯒꯠꯆꯔꯤ ꯇꯥꯍꯜꯂꯤ ꯑꯩꯕꯨ ꯂꯦꯞꯇꯅ ꯍꯦꯜꯂꯤ ꯅꯪꯅ ꯍꯦꯜꯂꯤ
ꯍꯣ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯃꯌꯥꯝ ꯁꯨꯝ ꯑꯁꯪ ꯑꯃꯥꯟꯁꯨ ꯎꯠꯆꯕꯅꯤ ꯑꯌꯨꯛꯇ ꯃꯤꯠꯇꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯅꯀꯣ ꯊꯥꯒꯠꯆꯩ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯦ ꯁꯨꯝ ꯁꯤꯅꯁꯨ ꯋꯥꯈꯜꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯀꯣꯛꯆꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯁꯀꯤ ꯍꯣꯏ ꯇꯧꯕꯤꯌꯨꯔꯣ ꯇꯧꯕꯤꯌꯨꯔꯣ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯨꯃꯛꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯃꯤꯠꯁꯅ ꯑꯅꯤꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯇꯤꯡ 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 ꯇꯦꯔꯣꯔꯤꯔꯤꯡ ꯇꯤꯡ ꯇꯨꯔꯨꯔꯨ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯨꯃꯛꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯃꯤꯠꯁꯅ ꯑꯅꯤꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯒꯤ ꯀꯔꯝꯕ ꯄꯦꯟꯗꯕꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯏꯔꯥꯜꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯏꯔꯥꯜꯅꯣ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯨꯃꯛꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯃꯤꯠꯁꯅ ꯑꯅꯤꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯀꯥꯎꯔꯕꯔꯥ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯉꯝꯗ꯭ꯔꯕꯔꯥ ꯉꯥꯛꯄ ꯋꯥꯁꯛꯇꯣ ꯀꯥꯎꯔꯕꯔꯥ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯉꯝꯗ꯭ꯔꯕꯔꯥ ꯉꯥꯛꯄ ꯋꯥꯁꯛꯇꯣ ꯑꯍꯦꯟꯕ ꯀꯅꯥ ꯂꯩꯔꯗꯨꯅ ꯑꯍꯦꯟꯕ ꯀꯅꯥ ꯂꯩꯔꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯍꯜꯂꯤꯗꯨꯕꯨ ꯅꯪꯒꯤ ꯀꯔꯤ ꯊꯃꯣꯏꯅꯣ ꯊꯃꯣꯏꯅꯣ ꯅꯪꯒꯤ ꯀꯔꯤ ꯊꯃꯣꯏꯅꯣ ꯊꯃꯣꯏꯅꯣ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯨꯃꯛꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯃꯤꯠꯁꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯒꯤ ꯀꯔꯝꯕ ꯄꯦꯟꯗꯕꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯏꯔꯥꯜꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯏꯔꯥꯜꯅꯣ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯑꯁꯤꯁꯦ ꯋꯥꯡꯖꯤꯡꯗ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕꯒ ꯍꯥꯏꯕꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯕꯁꯨ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯏ ꯇꯥꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤꯁꯦ ꯏꯁꯩ ꯂꯩꯌꯦꯕ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕꯗ ꯑꯗꯨꯅ
ꯏꯁꯩꯕꯨ ꯄꯥꯝꯕꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯏꯁꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯏꯁꯩꯕꯨ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕꯗ, ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ, ꯏꯁꯩ ꯂꯩ ꯉꯁꯤꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ, ꯑꯩꯁꯨ ꯌꯦꯡꯕ ꯆꯠꯆꯒꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯑꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯞꯁꯦ꯫ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ, ꯂꯥꯏꯞꯇ ꯂꯥꯛꯄꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩ ꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯂꯩ ꯗꯥꯁꯨꯔꯦꯟ, ꯃꯍꯥꯛꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯩꯁꯨ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ, ꯁꯨꯝ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯕꯁꯤꯗ ꯁꯨꯝ ꯏꯁꯩ ꯁꯨꯝ ꯁꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕꯅꯤ꯫ ꯁꯣꯏ ꯂꯥꯟꯈꯤꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯦꯛ ꯈꯤꯇꯪ ꯁꯨꯝ ꯁꯛꯆꯒꯦ, ꯁꯣꯏ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ꯫ ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅ ꯅꯐꯝꯗ, ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅ ꯅꯐꯝꯗ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯨꯡꯁꯤꯌꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯨꯡꯁꯤꯌꯦ, ꯑꯩꯅ ꯅꯪꯕꯨ꯫ ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅ ꯅꯐꯝꯗ, ꯉꯧꯔꯕ ꯃꯤꯠ ꯑꯅꯤꯁꯦ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯈꯧꯔꯥꯡꯂꯦ, ꯉꯧꯔꯕ ꯃꯤꯠ ꯑꯅꯤꯁꯦ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯈꯧꯔꯥꯡꯂꯦ, ꯄꯪꯂꯕꯤꯅ ꯑꯅꯤꯁꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯇꯕꯨ ꯇꯥꯅꯤꯡꯂꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯨꯡꯁꯤꯌꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯨꯡꯁꯤꯌꯦ, ꯑꯩꯅ ꯅꯪꯕꯨ꯫ ꯆꯨꯝꯃꯦ, ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯍꯥꯟꯒꯩꯗꯤ ꯃꯃꯥꯡꯗ, ꯉꯁꯤꯗꯤ ꯃꯤ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯍꯦ ꯊꯃꯣꯏ ꯄꯥꯡꯗꯕ, ꯅꯪꯕꯨꯁꯨ ꯋꯥꯔꯧꯏ ꯑꯩꯍꯥꯛꯅ, ꯍꯦ ꯊꯃꯣꯏ ꯄꯥꯡꯗꯕ, ꯅꯪꯕꯨꯁꯨ ꯋꯥꯔꯧꯏ ꯑꯩꯍꯥꯛꯅ, ꯆꯤꯝꯕꯥꯜ ꯂꯪꯁꯤꯔꯤꯒꯤ ꯃꯔꯣꯟ ꯊꯣꯛꯇꯦ ꯃꯤꯀꯨꯞꯇꯨꯗ, ꯆꯤꯝꯕꯥꯜꯅꯁꯨ ꯀꯔꯤꯒꯤ ꯃꯔꯣꯟ ꯊꯣꯛꯇꯦ ꯃꯤꯀꯨꯞꯇꯨꯗ, ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯕ
ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯂꯐꯝꯗ ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ everyone ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯅꯥꯎ ꯑꯃꯁꯨꯡ ꯔꯦꯕꯤꯀꯥ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯔꯦꯕꯤꯀꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯔꯟꯅꯤꯡ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯈꯪꯖꯟꯕꯗ ꯀꯥꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯔꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯖꯕ ꯄꯥꯎꯖꯦꯜ ꯃꯌꯥꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯅꯣꯡꯃꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯣꯡꯃꯒꯤ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯁꯦꯝꯕꯤꯕ ꯃꯄꯣꯠ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯖꯔꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯂꯦꯠꯁ see you morning thank you everyone ꯁꯣꯏ ꯂꯥꯏꯛ ꯀꯤꯕ ꯁꯨꯝ ꯍꯦꯟꯅ ꯉꯥꯛꯄꯤꯌꯨ ꯄꯨꯟꯅ ꯐꯨꯠꯕꯣꯜ ꯃꯤꯟꯅꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ